Good morning everyone. I need the video je. Thage college kuire. Aduga amonda shembagi tanjaje. Ta phangdam. Ong asidi wars one hekta shemaga thagalage na. Adu amonda ju memory oje hongna ba hai tare ne ai gi journey sida. Aduga magi line da hona jariba sinau myam ju leidana. Aduga ju sakham mai khangna boina. Ai gi oina di yumda lai pap je kya yade. Ai environment je khar lang ba hai tare ne. Aduna anama matam da library loina chatlaga pai. Morning tumba hogalaga library hampa timing pung 8-9 swai dum thoni do library yorni do gai no magi tawdaba class yaudaba chat hape semdoni do class edum yawba hore haitare I exam preparation to the tha hum mari di sure hujik leijina learning gi phase laiba class gi syllabus cover to sanaba phase laiba duna hujik sina anama matamda class yaw doina focus pi mock test kumbadi ka haina thaba ngamde class amana dum pung ama makai mung changi ko duna no class ahum mu yaw bukanda khangdaba ge question analyze kumba to khotpa du toinga da dum class ahum muksina dum no matam ju kone ahan bagi morning jida yoga ai reasoning class yaure reasoning class dum pung ama makai mu sang ba ji yorni si je yabu loraga drama thoi baro sitare du tabo dum je lunch tau thoni lunch tau thopa lorni aduga na potharni lunch tau thopa loibdagi de ngasi gi class to postpone tore haire telegram da adagi postpone tawde de aina sum mock test kumba kha thage na mock test oina thare mock test thaba loibsu dum evening pung 3-5 tarame aina habdabudi matam jam tien maman ko continuous oina paaba ngamdabne ju mak dum gap laweba de kuina phamjala ju khwang je nai na ngaktang fresh oiba thole yam kuina budi break lawde minute 10 kun loga aiju question analyze tawdab le hobani na fatlawna library da halle library yoga dum mamangi mock test kido analyze to dum fatlawna hojale dum analyze to luwa dum nungdangi pung 8-9 tarame ba time ji khangau de dum mammaga lerame theng podagi dumai ju loishale me amashine dum nomagi Aspirant amagi daily routine haragade yumda lai pa ba kangu orju adagi library da laga pa bu ju samane nomagi library da lakwa organa library da lakpa pa tawba aduga amuyum da hanba nwaraga mu lakpa samane akoigi dream duna phangriba dum continue tawdine do video hujibudi kain entertainment budi oidre do ju me oi khalaga yembu hadi support to bibo ina tare atopa jinhousing magi dream do phangna bo honare ba kangu do ju motivation pi boina hotna minaje mai pak po oi minaje soina ju oigani na khale mathangi video da mung thengna jing si di good night